Online Manipuri YouTube channel si beng biri bamayam pung nongpu mukha hanan taram loksari ahan bada maika pikuman salai dagi update ama thamjage ngarang pung tramathoi hela fawba thaban chungkhiba mafam ama hairo haiba ngamba mi da aina taitli haging tawjagani haina haibiragi aduga mathang update asidi ngai hakki nungayo fongnaba honabada migi machanu pi kaya gi thamoi bu thugai ribadu madugi marumda mama mapa kaya na chakna khangliba chaina do heng nangi na chana suda su tolakpa ikupta nangi supirangi saruk soidana thunglakani ngasidi arkesan thoidagi update ama taminasi noi apamba lining chalo noi na migi lining thajadradi to migi su mai lining lupsarini adubu mi ama tagi lining sithaganu ko Christian Muslim Hindu sanamahi chaling bachatlo haina arkesan thoibina sumna thamli adugo mathangi update asina Ramananda icha inauni warak watem tawnaba hotnabani masida furup amatagi wa yaude kom furupta sokhan balaite kasal haukiba March 16 sagang bazar da pangthokiba gospel outreach amagi thauramda wangang loi oina wangang khiba adu dangang khiba sanamahi leiningi mari leinaba wafamda tairen pairaga tabada nungaita wahi khara hairaga matin sittuna yamna laibak macha ta da bomongda maitai macha ama oina Ramananda takhelambam nu utkiba du matung tawdanaba amadi makhata na kanagumba amatana tawdanaba khara warek watem naba laibak miyamna wahi khara Haijanaba hotna kibani haina kanglei salai apun balup ka salgi secretary angang leiba maitai gi cheron amana hairi wafam asida sagangi kom purup na lana khanbiganu matang asida thamningli wafam di lining amagi wakhal tanaba lining adubu chatliba lining loisingda wangang bada aduguma purup amagi chatnabi lining ga mari leinagira leinaroigira ngangbu yade haibani hena nungaitribadi tariba gospel outreach aduda yauriba akhang ahi Christian lining bu ningthina khanglaba mayamduni maramdi kom purup ki Christianity ningthina khangbiraba mayamduna Ramananda na ngangliba atopa lining da sokpa purup amada nungairoidaba wahi singdu taraga nungaiba isei tabugum taduna haibiduna laibaduni loinana Sagang Baptist Church SBC Antongelis akhup kom yauna kari sukhang driba maitai masa Ramananda takhelambam nangangliba aduda evangelist amo oina warak watem tawramlabati maitai miyamna kompurup ki Christian lining gi akhang ai singbu thagat lamgani makhata na kanagumba amatana sigumba lining amabu hunduna ngangba hanthana yengba lichat ulak patarabadi madubu logi oiba charak pina angamba thakta hotnagani loinana tongan bu warep kaya miyamna lawrakani madugi tawjaman aranba tawbasingna phangjabada kanagumba purup aman tana press note thokpa yaningda phungdokpa tawbirakanu aduna miyamna lawrakpa warep ki matung inna miyamduna pirakpa cherak tu masani yana rauna lawgadabani isana isabu kanano haibasi khanthaminasi aranba tawbasing matang matam chap chana warak watem tawduna lana chatkhriba lambi du chatkidana bai khoi punna hotna minarasi lamgi sanna masi sangba henbagi wakalon si thaduklasi hairi aduga to update amana Ukhrul town da bom pokhaiba da mayang manga sokle ani gi fibam luri Ukhrul town da leiba Violent Church manak tanga sin namidang pung taruka makhairom tarak pada matik mayai chenba IAD ama pokhaiba da manak nakpada dukan phamba amadi lambi da thela ilakpa nan Manipuri manga sokle police tagi phangmo pawgi matung inna bom adu Violent Church ki manak ta nakpada leiba dukan pareng amagi mamang da pokhai kibani matamadu dukan sing adubu thong lon sinnaba hotnaringa dukan phamba miyoi mari sokhi loinana matamadu da lambi da thela induna lakpanan Manipuri ama sokhi hairi bom pokhaiba gi thodok adu da soklaba miyoi sing adudi Bihar da gi Mangal Mahanta Sanjay Kumar Prasad Satyanarayan Guptani loinana Kangla Tombi da gi Arjudan amasung Leimakhong da gi Sanjay Upretini soklaba miyoi kudingmak kudakta Ukhrul District Hospital da pukatuna laikannaki Mangan Mahanta sahi jangkai mangagi makhong animung amasung mananggal da bom machena panki Santaraya Gupta sahi kuntraga taruki yet thangba makut amasung ningom da bom machena panki Sanjay Kumar Prasad sahi kuntragi mamai makut amasung makhong da bom machena panki Anjurdan sahi kuntaruk amasung Sanjay Uprati sahi kuntaret na makhong amasung makut da sokhi makhoi gi manungda Mangan amasung Sanjay Kumar phibam khara luna sokpadagi Imphal da layeng na purakre hairi video seeing bibagidamukta mayam pumnapu amukka hanna thagachari mayam aikoi pumnamuk nungsi channel na laimenna si haiba paujela si pijaraga ngasigidi online Manipuri YouTube channel gi mai kai dei ki kaina baya thang nijari thank you so much